ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯌꯥꯝꯅ ꯀꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏ ꯀꯀꯥ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯐꯥꯎ ꯌꯨꯗ ꯂꯩꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯀꯥꯁꯦ ꯃꯁꯥ ꯃꯎꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯕ ꯇꯥꯏ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯀꯀꯥꯒꯤ ꯌꯥꯝꯅ ꯐꯕ ꯑꯃꯒꯅ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯇꯩꯗꯤ ꯌꯨ ꯊꯛꯑꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯄꯩꯁꯥ ꯇꯥꯅꯤ ꯈꯪꯗꯕ ꯇꯧꯕꯗꯨ ꯀꯀꯥꯒꯤꯗꯤ ꯃꯗꯨꯃꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯥꯅ ꯐꯅ ꯉꯥꯎꯖꯔꯒꯁꯨ ꯀꯀꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯆꯥ ꯃꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯅꯤꯡꯊꯤꯖꯅ ꯇꯝꯍꯜꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯒꯁꯨ ꯊꯕꯛꯀ ꯃꯅꯥ ꯑꯃꯇ ꯁꯨꯍꯜꯂꯝꯗꯦ꯫ ꯃꯁꯤꯗ ꯕꯕꯥꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯅꯤ, ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯌꯨꯁꯤꯗꯒ ꯂꯦꯞꯄ ꯉꯝꯃꯒꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯒꯗꯕ ꯃꯤꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯕꯕꯥ ꯏꯃꯥꯗ ꯀꯀꯥꯅ ꯌꯨꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯈ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯣ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ ꯏꯆꯦ, ꯅꯣꯏꯁꯨ ꯈꯪꯖꯜꯂꯨ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯏ ꯀꯀꯥꯁꯤ ꯌꯨ ꯆꯥꯛ ꯑꯃꯇ ꯊꯛꯄ ꯅꯠꯇ꯭ꯔꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯅꯣꯏ ꯀꯀꯥꯅ ꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯈꯣꯏꯗꯥꯖꯩ ꯈꯪꯉꯛꯄꯗꯒꯤ ꯅꯣꯏ ꯀꯀꯥꯒ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯏ꯫ ꯅꯣꯏ ꯀꯀꯥꯅꯗꯤ ꯅꯨꯄꯤꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯗ ꯅꯨꯄꯤꯗꯨꯅꯗꯤ ꯅꯣꯏ ꯀꯀꯥꯁꯦ ꯀꯌꯥ ꯌꯧꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯅꯣꯏ ꯀꯀꯥꯒ ꯃꯕꯥꯅꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯃꯌꯨꯝꯁꯨ ꯄꯥꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯤꯅꯤ, ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯌꯨꯗ ꯌꯨꯔꯥꯏ ꯆꯨꯈ꯭ꯔꯤꯕꯁꯤ", ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯒꯤ ꯀꯀꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯀꯀꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯗꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯌꯨꯝ ꯑꯅꯤꯃꯨꯛꯇꯤ ꯀꯥꯟꯅꯩ꯫ ꯍꯧꯖꯤꯛꯀꯤꯏꯃꯨꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩ, ꯑꯗꯨꯁꯨ ꯁꯛ ꯌꯥꯝꯅ ꯍꯨꯒꯠꯄ ꯃꯤꯅꯤ꯫ ꯀꯀꯥꯗꯧꯅ ꯑꯗꯨꯝ ꯃꯁꯥ ꯃꯎꯁꯨ ꯐꯩ꯫ ꯀꯀꯥꯅ ꯊꯕꯛ ꯍꯜꯂꯛꯄꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯊꯦꯡꯅꯔꯨꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯑꯝꯃꯤ꯫ ꯐꯨꯕꯁꯨ ꯅꯨꯄꯥꯗꯨ ꯀꯀꯥꯅ ꯈꯔ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯀꯣꯟꯕꯗꯗꯤ ꯈꯠꯅ ꯆꯩꯅꯕ ꯂꯣꯏꯔꯀꯥꯟ ꯑꯩꯈꯣꯏ ꯀꯀꯥꯅ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯃꯗꯨꯗꯤ ꯌꯨ ꯊꯛꯄ ꯃꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯌꯨꯗ ꯁꯨꯝ ꯊꯛꯑꯒ ꯂꯩꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯀꯥꯅ ꯍꯥꯟꯅ ꯈꯟꯅꯕꯗ ꯍꯧꯔꯝꯒꯅꯤ, ꯅꯨꯄꯥꯗꯣ ꯁꯣꯏꯗꯣ ꯀꯀꯥꯅ ꯂꯥꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯀꯥꯁꯤ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ, "ꯅꯪꯒꯤ ꯊꯧ ꯆꯥꯔꯨꯔꯒꯗꯤ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯍꯩꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯃꯆꯥꯗꯨ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯜꯂꯨꯔꯤꯕꯗꯤ? ꯅꯄꯥꯡꯒꯜ ꯌꯦꯡꯅꯒꯦ ꯍꯥꯏꯔꯒꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯅꯗꯅ ꯈꯨꯠ ꯉꯥꯛꯇ ꯁꯣꯛꯅꯕ ꯌꯥꯗ꯭ꯔꯣ?" ꯍꯪꯉꯝꯃꯤ꯫ ꯀꯀꯥꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯍꯥꯟꯅ ꯍꯧꯔꯨꯕ ꯅꯠꯇꯦ, ꯃꯥꯅ ꯍꯥꯟꯅ ꯈꯟꯅꯕ ꯍꯧꯔꯛꯏꯅꯤ꯫ ꯋꯥ ꯉꯥꯡꯅꯔꯝꯕꯗꯒꯤ ꯅꯨꯡꯗꯨꯡꯕ ꯈꯨꯜꯂꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯃꯥꯅ ꯍꯥꯟꯅ ꯁꯨꯔꯛꯏꯅꯤ꯫ ꯑꯩꯁꯨ ꯃꯗꯨꯗꯩꯗꯤ ꯍꯦꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤꯁꯨ ꯑꯄꯥꯏꯕ ꯑꯃꯅ ꯍꯦꯛꯇ ꯊꯨꯝꯗꯠꯄꯅꯤ꯫ ꯑꯩꯁꯨ ꯁꯣꯛꯏꯅꯤ ꯃꯥꯅ ꯅꯨꯡꯗꯨꯝꯅ ꯁꯨꯔꯛꯄꯒꯤ꯫ ꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯀꯅꯥꯗꯨꯅ ꯈꯔ ꯌꯦꯡꯍꯜꯂꯨ, ꯃꯥ ꯃꯇꯣꯝꯗ ꯁꯣꯛꯄꯗꯧꯅ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ, "ꯑꯣ ꯐꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯪꯗꯤ ꯌꯨꯗ ꯉꯥꯎꯏ, ꯃꯤꯗꯤ ꯌꯨꯁꯨ ꯊꯛꯇꯦ, ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯝ ꯑꯔꯥꯟꯕ తాꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯁꯦ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯕꯁꯦ ꯍꯌꯦꯡꯒ ꯑꯩꯒ ꯆꯠꯂꯒ ꯆꯥꯝꯊꯣꯛꯅꯕꯗꯣ ꯌꯥꯎꯁꯦ ꯀꯥꯏꯗꯅ ꯍꯧꯔꯛꯀꯅꯨ, ꯅꯣꯏ ꯆꯠꯂꯒ ꯑꯗꯨꯝ ꯆꯥꯝꯊꯣꯛꯅꯔꯨꯁꯨ", ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯆꯥꯎꯅ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯀꯀꯥꯅ ꯁꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨ ꯂꯥꯛꯑꯣ, ꯆꯥꯝꯊꯣꯛꯅꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯀꯥꯒ ꯕꯕꯥꯒ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯕꯕꯥꯒ ꯃꯣꯏꯁꯦ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯃꯤ ꯐꯠꯇꯕ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕ ꯈꯔ ꯂꯩꯕꯅꯤꯅ ꯃꯣꯏꯅꯁꯨ ꯁꯣꯏꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯀꯥꯗ ꯂꯥꯌꯦꯡꯍꯜꯂꯨ ꯍꯥꯏꯗꯅ ꯋꯥꯄꯥꯡꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥꯁꯨ ꯑꯗꯨꯝ ꯍꯣꯏ ꯑꯩ ꯂꯥꯌꯦꯡꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯔꯤꯗꯤ ꯀꯀꯥꯅ ꯐꯨꯔꯨꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨ ꯃꯥꯏꯕꯤ ꯑꯐꯥꯎꯕꯤꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯈꯨꯗꯤꯡ ꯂꯝ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯁꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯀꯀꯥꯗ ꯃꯨꯟꯅ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯒ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯅꯤꯗ, ꯂꯥꯌꯦꯡꯕꯤꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯖꯩ, ꯃꯉꯣꯟꯗꯒ ꯏꯆꯥꯒꯤ ꯑꯁꯣꯛꯄ ꯌꯦꯡꯍꯟꯒꯗꯕ ꯅꯠꯇꯦ, ꯋꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯔꯁꯤ", ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯁꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯣ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯟꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯤꯕꯖꯥꯠꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅꯁꯨ ꯃꯣꯏꯁꯦ ꯏꯖꯠ ꯌꯥꯝꯅ ꯂꯩ, ꯃꯆꯥꯒꯤ ꯑꯁꯣꯛꯄꯒ ꯃꯤꯉꯣꯟꯗ ꯂꯥꯌꯦꯡꯍꯟꯗꯦ, ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ
mayam changdana kakada adu oiragadi nang lali hayu haidana jau jau mayam changdana yumsanbirami tanja aduda kakagi wahai asoiba ma yaurappada mayamduna so kakase phunaba ngaiduna leirami madu pumba babana khangnabanina mayamda babana sumna hairami kainone mayam amukta tapthabi ko akoi so layeng jage haijaridana hoit masida yadrabanina aigi inaw asina soiba mangonda lale do ai hayallagi tamna tamna wangang nasiba tawrise aigi inaw ngamigi pot ama hurubadagi tawbadi natedana moi masen wahi amadagi nungairuktabadagi oinakhiba ngaktani lakai masen ngaktani akoi tamna ingna wari sanasi Santi Kumar wari se yamna chawthoraktringai lale hairo yumda hannaba tawrasi hairami kakasu babagi wakhalol adu khangbanina maso hainingda mana ngarang phururiba nupa aduda lale haijarami aduga babaga mabani si prap yumda halai adumaina ga wari do yamna samjankibaduda lakai isda leiba mifataba kharanadi wase yamna sangdokpa pambaduda moide matha moide pen pelamde yumda so babana kakada ngangami nang ay yawramdraba ngasigi numisda nang loiramadabani amukhana matung manaw masiguma thabakse thoktanaba nang nasana sinjaw mi phataba yamna leilakai si hairami kakaso waga mata khumjadre babana ngangbaduda thogdoksigi matung matam khre leiragadi akhoi thungan mapa saida kakagi masa sing amadi dada khoi isi hoina asai mapada nupi ma thengbada hek thoi nupi ma saida lepamba thengnai haidana moi masen sum hainaba haurei aduga dai mapada khoigi yumgi isorgi laisang macha amasu lai moina dumaina nupi ma thoi haibaduda nongmadi babana imada sumna hangami angangsingna thongan mapa saida nupi ma thoi hairisibo moi sibo kari oribajano nangso thengnarabo nongmataidi thengnadi hairami imana mo sumna kumai thengnabade iso thengnadeda adoina sum khanbada khoi sosigi kaukhatpasu naksalai aduda so masaide isodo mathi phongi izara khallini sumaina heke kaukhatpa matamsi tangjalin so hek onduna thora imung manunggi migi mitam so hek lauduna laisang mamangda hek lepam hek ti tawbani aidi adu mali babana mukhangreda adu yoksalagadi aiso noi laitingi wari se aide gyan gamata tajati adumaina hek khanto adu oirambasu yai hairami masing matung makha tarapada khoi kakasi nongmade ahing nongyada mamangda imai thorage haidana kanna laurei tasengmade khoi bobokti leikidaba kuire kakana adumna mamangda laurapado khoidi tahuramde baba khakti tahurami baba so phok hawgalaga kainone sibo akhoi Santi Kumar natrane kaino mana ima ai thorage kaidana hairisibo karamba imanone masigi angang sibu ngawtoro bazarane Santi Kumar tariba nangido tumna mangiro kaino nang hujikido hangami kakaso keso khumakti ima so tumbado hawgalaga babada kaidawraki hangami babana makhoi Santi Kumar mali huji imai thoragi kaidana khumkiba makhol matai adugini hairami imana mu kainone haisibo kanada khumijano madi mamangda waramnida karisu oijaramoi tumo angangsingna taraga kaino lana khanakini tumo karisu oijaramoi hairami babaso imana adumna harakpaduda tumthakre nongheng anbagadi babana kakada Santi Kumar ngang ahing nangna imai thoragi kaidana hairido kanadano ahing nongyaiduda hangami kakana mu dadaide karimata khangde he aige mangdo oijaramganida ado kaidawragi hangai babana mukmangni haiba adu oiragaso nungaitene ahing nongyaiga oire nangna dumaina tawbado ibo nangse ngawdoroba khangde he yuse som kuina thakjalagadi misi makok sai haibani nang soidrabani hairami kakana mukdadaide hanadagi dum sai sidi khumai masigi matung numituso kakagi machanupa yai masi moi bon sanaminaba mamanabasing sak chanarui haidana numitu mamanabagi mapaduna thongan phok thadabiram bazani angang aduna sum thongandagi sangakpada indom saman manupi ma khoigi thongan sangakpada hauriba hikha makhong adaida maningon thoga lepaga leirami hai angang duna sum mama mandana imanang ai lai edi kamaina khangiba aduda ai ngairami do imanabagi mapana thilambani hairami adumaina haira phong nupido dum matung on thoga lepaga lai hai kakagi machanupa yai maduna su ima kaidawrake me aduda sum sabyungna lepidu haidana mamangda prap samsalaga mamara haidana yengubada nupido mamai mamit yengpham khangdaba angang aduna hek ubada kiba saktham haibada oirami adum khudakta angang adusu yum manungda pakhana kap tuna sensalai adugo warido khoi mung manungda tamai
ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯪꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯤꯔꯛꯑꯝꯃꯤ꯫ ꯃꯣꯏꯅꯁꯨ ꯋꯥꯔꯤꯗꯣ ꯇꯝꯃꯛꯄꯗꯨꯗ ꯏꯃꯥꯅꯁꯨ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯁꯣꯔꯁꯦ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯃꯥꯒꯤ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯑꯕꯅꯤ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯏꯁꯤꯅ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯀꯥꯒꯤ ꯅꯨꯄꯤ ꯏꯟꯗꯣꯝꯆꯥꯅꯁꯨ ꯑꯃꯨꯛ ꯏꯆꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯨꯅ ꯇꯧꯔꯤꯕꯖꯥꯔꯅꯦ, ꯅꯠꯇ꯭ꯔꯒ ꯃꯤꯅ ꯀꯔꯤ ꯇꯧꯁꯜꯂꯛꯇꯅ ꯇꯧꯔꯤꯕꯖꯥꯔꯣ, ꯋꯥꯈꯜꯁꯦ ꯏꯆꯤꯡꯗ ꯆꯤꯡꯅꯩ꯫ ꯑꯗꯨ ꯏꯆꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯏꯁꯣꯔ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛꯈꯛꯅ ꯀꯤꯍꯟ ꯈꯪꯍꯟꯕꯗꯤ ꯇꯧꯅꯤꯗꯤ ꯊꯥꯖꯗꯦ, ꯉꯜꯂꯤꯉꯩ ꯃꯁꯦ ꯀꯩꯅꯣꯝꯗꯤ ꯇꯥꯟꯅꯍꯧꯕꯅ ꯆꯨꯝꯅꯤ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯇꯥꯟꯅꯁꯤꯔꯣ, ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯀꯤꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯌꯥꯁꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯏꯈꯣꯗ ꯍꯞꯇꯥ 2ꯗ ꯉꯥꯏꯔꯦ, ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯐꯤꯖꯣꯜ ꯍꯣꯡꯒꯗꯕ, ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯉꯁꯤ, ꯍꯧꯖꯤꯛ ꯃꯆꯤꯠ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ, ꯍꯧꯖꯤꯛꯀꯥꯟ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯁꯨ ꯋꯥ ꯌꯥꯝꯅ ꯄꯦꯜꯂꯕꯅꯤ, ꯃꯣꯏ ꯍꯦꯛ ꯀꯧꯔꯨꯕꯗ ꯁꯤ ꯇꯧꯗ ꯌꯥꯔꯣꯏ ꯁꯤ ꯇꯧ ꯍꯥꯏꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯜꯂꯛꯇꯣꯔꯤꯅꯤ, ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯐꯥꯎ ꯉꯥꯏꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯀꯤꯔꯦ ꯍꯥꯏꯗꯅ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯨ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯗꯅ ꯅꯨꯄꯤꯗꯣ ꯍꯪꯗꯨꯅ ꯆꯪꯉꯛꯏ ꯍꯥꯏ꯫ ꯑꯉꯥꯡꯗꯨꯅ ꯀꯞꯇꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯏ꯫ ꯀꯀꯥꯅꯁꯨ ꯃꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯥꯏꯗꯒꯤ ꯚꯨꯠꯅꯣ ꯅꯣꯏꯅ ꯊꯦꯡꯅꯩꯒ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯇꯨꯝꯃꯨꯒꯦ, ꯀꯔꯤꯃꯠꯇ ꯇꯧꯔꯛꯑꯣꯏ, ꯏꯕꯨꯡꯉꯣ ꯀꯤꯔꯨꯅꯨ ꯏꯄꯥ ꯂꯩꯔꯤ, ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅ ꯏꯄꯥꯒ ꯇꯨꯝꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯥꯟꯇꯤꯀꯨꯃꯥꯔ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ, ꯅꯪꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛ ꯌꯨꯝꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ, ꯊꯦꯡꯅꯗꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯀꯤꯕꯗ ꯌꯥꯗ꯭ꯔꯕꯅꯤ, ꯃꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ, ꯑꯗꯣ ꯐꯔꯦ ꯅꯣꯏꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯜꯂꯒ ꯇꯨꯃꯤꯟꯅꯔꯣ, ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯅꯔꯛꯏ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯀꯩꯅꯣꯝꯕ ꯁꯨꯝ ꯏꯆꯤꯡꯗ ꯆꯤꯡꯅꯔꯛꯏ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯁꯥꯟꯇꯤꯀꯨꯃꯥꯔꯒ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯈꯟꯅꯈꯤꯕꯗꯨ, ꯃꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯗꯨꯝ ꯄꯣꯛꯁꯜꯂꯛꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ, ꯃꯍꯤ ꯄꯣꯠꯆꯦꯝ ꯖꯥꯗꯨ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯤꯅꯤ, ꯀꯁꯥꯔꯣꯝꯗ ꯆꯠꯂꯒ ꯇꯝꯃꯨꯔꯤꯅꯤ ꯍꯥꯏꯅꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯃꯤꯠꯁꯤꯗ ꯁꯪ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯏꯌꯦꯡꯒꯦ ꯌꯥꯗ꯭ꯔꯤꯁꯤ ꯃꯥꯗꯤ ꯃꯔꯝ ꯑꯃꯒꯤꯅꯤ, ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯏꯕꯤ ꯑꯣꯏꯕ ꯃꯦꯝꯆꯥꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯐꯨꯔꯨꯏ ꯍꯥꯏꯗꯅ ꯀꯔꯤꯅꯣ ꯇꯧꯁꯜꯂꯛꯑꯕꯖꯥꯔꯥ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ, ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯗꯨꯅ ꯀꯔꯤꯒꯤꯅꯣ, ꯃꯥꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯅꯤ, ꯑꯣ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯑꯣꯏꯅ ꯐꯥꯎꯖꯔꯛꯑꯅꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯗꯨꯒꯨꯝꯕ ꯑꯃꯠꯇꯒ ꯂꯩꯇꯦ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ, ꯅꯪꯁꯨꯅ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯅ ꯍꯦꯛꯇ ꯍꯥꯏ, ꯏꯁꯣꯔ ꯍꯥꯏꯁꯤꯗꯤ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡꯗ ꯁꯥꯌꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯊꯣꯔꯛꯀꯗꯕꯅꯤ, ꯅꯨꯄꯤ ꯑꯣꯏꯅꯕꯨ ꯑꯀꯤ ꯑꯈꯪꯗ ꯀꯅꯥꯅ ꯊꯣꯛꯅꯒꯦ, ꯅꯍꯥꯟ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯇꯥꯟꯅꯁꯤꯁꯨ ꯌꯥꯔꯣꯏ, ꯅꯪꯅ ꯇꯧꯔꯤꯕ ꯍꯥꯏꯕꯤꯗꯦ ꯍꯩꯅꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯣꯟꯅ ꯆꯨꯝꯃꯛꯇ꯭ꯔꯕ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯕꯕꯥꯗ, ꯀꯩꯅꯣꯍꯦ ꯅꯪꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩ ꯇꯨꯝꯃꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯒ ꯏꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯑꯍꯤꯡꯗ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯀꯥꯁꯦ ꯌꯥꯝꯅ ꯇꯝꯊꯤꯅ, ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯑꯣꯡꯗ, ꯂꯣꯛꯁꯦ ꯋꯥꯅ ꯈꯨꯔꯒ ꯃꯈꯨꯠꯇꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯄꯥꯏꯁꯟꯖꯔꯒ ꯁꯣꯔ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯡꯅ ꯋꯥꯅ ꯆꯤꯈꯠꯄ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯀꯀꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯗꯁꯨ ꯑꯩꯅ, ꯏꯟꯗꯣꯝꯆꯥ ꯏꯁꯤꯡ ꯈꯔ ꯄꯤꯊꯣꯛꯑꯣ ꯌꯥꯗ꯭ꯔꯣ, ꯅꯠꯇꯦ ꯀꯩ ꯆꯥꯔꯨꯔꯒꯦ ꯀꯀꯥꯁꯤ ꯍꯪꯉꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯕꯒꯤ ꯃꯔꯝꯗꯤ ꯀꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯩꯗꯤ ꯍꯨꯒꯨꯝꯕ ꯆꯥꯔꯨꯕꯒꯤ ꯇꯧꯕ ꯃꯥꯜꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯂꯣꯛꯀꯤ ꯏꯁꯤꯡꯒ ꯂꯣꯏꯅ ꯄꯤꯊꯛꯑꯕꯅꯤ, ꯑꯩꯅ ꯄꯤꯊꯛꯄꯗ ꯂꯣꯏꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯇꯨꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯨꯃꯥꯏꯅꯅꯤ ꯇꯧꯔꯛꯏꯁꯤ, ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯁꯨ ꯀꯀꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯞꯄꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯏꯟꯗꯣꯝꯆꯥꯗ, ꯅꯤꯔꯃꯂꯥ ꯅꯣꯏꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯒ ꯂꯩꯕ꯭ꯔꯣ, ꯂꯩꯔꯒꯗꯤ ꯅꯪ ꯃꯗꯨ ꯈꯔ ꯆꯝꯈꯠꯂꯒ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯃꯁꯥꯁꯦ ꯏꯀꯣꯏ ꯀꯣꯏꯅ ꯅꯪ ꯈꯔ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯤꯌꯨ, ꯂꯩꯔꯒꯗꯤ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯇꯧꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯏꯆꯦ ꯈꯪꯗꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏ, ꯑꯩ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯅ ꯃꯅꯨꯡꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯃꯗꯨ ꯏꯃꯥꯅ ꯇꯞ ꯂꯥꯎꯅ ꯆꯝꯈꯠꯂꯒ ꯀꯀꯥꯒꯤ ꯃꯁꯥꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯀꯀꯥꯁꯦ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯗꯤ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯄꯣꯡ ꯅꯥꯎꯅ
ꯃꯤ ꯑꯃꯅ ꯀꯥꯎꯔꯝꯃꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯗ ꯀꯤꯌꯦꯈꯪ ꯑꯃ ꯄꯣꯛꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯊꯣꯡꯒ ꯀꯥꯎꯈ꯭ꯔꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯀꯀꯥꯁꯨ ꯁꯣꯔ ꯑꯗꯨ ꯐꯨꯜꯂꯨꯕꯗꯨꯗ ꯃꯃꯤꯠꯀꯥꯗꯨ ꯉꯛꯁꯪ ꯉꯥꯡꯉꯒ ꯉꯥꯏꯍꯥꯛ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯁꯥꯟꯇꯤꯀꯨꯃꯥꯔ ꯈꯤꯇꯪ ꯐꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯏꯇꯩꯃꯩ ꯁꯤꯔꯝꯗꯣꯔꯦ, ꯐꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯗꯦ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯣꯔꯁꯦ ꯍꯦꯛꯇ ꯐꯨꯟꯈꯤꯗꯅ ꯑꯁ ꯑꯩꯗꯤ ꯁꯤꯔꯗꯧ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯇꯩꯃ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯊꯦꯡꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯌꯨ ꯊꯛꯆꯟ ꯍꯜꯂꯛꯄꯗꯨ ꯃꯗꯨ ꯃꯇꯝ ꯈꯔ ꯇꯣꯛꯑꯣ꯫ ꯑꯩ ꯅꯌꯥꯝꯕꯒ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯅꯤꯃꯂꯥ ꯅꯪꯁꯨꯅꯤ ꯅꯁꯥꯗ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ꯫ ꯁꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯛꯑꯒꯗꯤ ꯃꯌꯣꯛ ꯊꯣꯛꯀꯦꯔꯥ ꯈꯣꯏꯖꯣ ꯂꯩꯀꯥꯃꯨꯛ ꯊꯣꯛꯄ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯕꯤꯌꯨ꯫ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯅꯪ ꯅꯁꯥꯁꯨ ꯌꯥꯎꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯨꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯅ ꯑꯃꯨꯛ, "ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯧꯈꯠꯄꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯁꯨ ꯏꯁꯣꯔꯗ ꯀꯔꯤꯅꯣꯃ ꯀꯟꯅꯤꯡꯉꯤ꯫ ꯗꯗꯥꯒ ꯏꯇꯩꯃ ꯍꯣꯏꯒꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯅꯥꯎꯁꯨ ꯑꯉꯝꯕ ꯈꯔ ꯄꯨꯊꯣꯛꯆꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ, "ꯁꯥꯟꯇꯤꯀꯨꯃꯥꯔ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯏꯒꯁꯦ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯄ ꯃꯥꯜꯂꯤ꯫ ꯃꯇꯝꯗꯣ ꯌꯧꯔꯒ ꯅꯇꯩꯃꯒ ꯑꯩꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯂꯩꯔꯣ ꯐꯖꯅ" ꯍꯥꯏꯔꯝꯃꯒ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯂꯣꯏꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯕꯕꯥ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯀꯩꯅꯣ ꯍꯧꯖꯤꯛ ꯏꯃꯥ ꯅꯪꯅ ꯈꯣꯏꯖꯣ ꯂꯩꯈꯥꯝ ꯍꯨꯝꯗꯣꯛꯎꯕꯗꯨꯗ ꯀꯀꯥ ꯍꯣꯏꯒꯤ ꯊꯣꯡꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯎꯔꯝꯃꯒ ꯊꯣꯛꯈꯤꯕꯗꯧꯅ ꯇꯧꯔꯤꯗꯨꯕꯣ?" ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯅꯨꯡꯁꯤꯠꯅꯅꯤ, ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯕꯕꯥꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯑꯝꯃꯤ꯫ "ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯁꯤꯗ ꯁꯣꯔꯒ ꯁꯥꯟꯅꯕꯤꯔꯛꯑꯕꯖꯥꯔꯣ? ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯨꯝ ꯏꯄꯥꯝꯂꯣꯝꯗꯁꯨ ꯊꯥꯏꯅ ꯁꯣꯔ ꯊꯠꯄꯤꯈꯤꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯅꯪ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯃꯦꯝꯆꯥ ꯑꯁꯤ ꯑꯩꯗꯤ ꯃꯁꯤ ꯁꯨꯝ ꯀꯤꯕ ꯑꯃꯗꯨꯝ ꯌꯥꯎꯁꯜꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ" ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ, "ꯇꯨ ꯅꯪꯁꯨꯅꯤ, ꯍꯧꯖꯤꯛꯇ ꯅꯪꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯛꯑꯕ? ꯑꯩꯗꯤ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕꯗꯨꯁꯨ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯗꯨ ꯀꯝꯗꯧꯁꯦꯕ? ꯍꯧꯖꯤꯛ ꯀꯅꯥ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣ" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ, "ꯈꯪꯗꯦꯅꯦ ꯑꯩꯁꯨ, ꯑꯗꯣ ꯇꯥꯟꯅꯍꯧꯕꯅꯗꯤ ꯆꯨꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯅꯪ ꯕꯕꯥꯗ ꯂꯩꯗꯥꯏꯅꯦ? ꯍꯌꯦꯡ ꯑꯌꯨꯛꯇ ꯇꯧꯔꯒ ꯑꯃꯨꯛꯇ ꯍꯪꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ, "ꯍꯣꯏ ꯍꯌꯦꯡꯗꯣ ꯇꯧꯔꯒ ꯍꯪꯉꯁꯤ꯫ ꯑꯗꯣ ꯑꯩꯁꯨ ꯍꯌꯦꯡꯗꯣ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ, ꯂꯝꯅꯒ ꯂꯥꯞꯄꯒ ꯑꯩꯁꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ" ꯈꯨꯝꯃꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯍꯦꯛ ꯐꯥꯎꯅꯕ ꯃꯥꯏꯕꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨ ꯐꯣꯟꯗꯤ ꯄꯥꯏꯈꯠꯂꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯃꯤꯠ ꯎꯕ ꯉꯝꯗ꯭ꯔꯤ, ꯌꯨꯝ ꯃꯥꯡꯉꯤ, ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯔꯦ, ꯑꯗꯨꯒ ꯌꯨꯝꯁꯦꯡꯗ꯭ꯔꯤ, ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ꯫ ꯑꯗꯣ ꯅꯣꯏꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯈꯪꯉꯤ, ꯀꯩꯁꯨ ꯑꯣꯏꯔꯣꯏ, ꯅꯣꯏꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏ ꯐꯤꯖꯣꯜ ꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦꯗꯅ, ꯑꯗꯨꯗ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯕꯤꯔꯒꯦ꯫ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯝꯃꯅꯤ, ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ, ꯑꯩꯁꯨ ꯐꯣꯟ ꯊꯝꯃꯒꯦ" ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯕꯕꯥꯗ, "ꯑꯁ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤꯗꯤꯕ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ꯫ ꯐꯔꯦ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯁꯨ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯔꯝꯗꯦ꯫ ꯏꯃꯥꯁꯨ ꯁꯨꯝ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯃꯄꯥꯟꯗ ꯆꯥꯝꯃꯨꯒꯦ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯁꯨꯃꯥꯡꯗ ꯊꯣꯛꯎꯕꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥꯁꯤꯗ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯕ ꯃꯈꯩ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯏꯃꯥꯅ ꯎꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯟꯁꯥꯡꯗꯨ ꯁꯨꯝ ꯆꯥꯝꯅ ꯋꯥꯈꯟꯗ ꯁꯨꯝꯅ ꯈꯜꯂꯤ, "ꯑꯣ, ꯃꯄꯥ ꯍꯜꯂꯛꯑꯕ ꯃꯥꯜꯂꯤꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯗꯤ ꯂꯨꯍꯣꯡꯕꯗꯣ ꯊꯦꯡꯗꯧ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯟꯅꯕꯨ ꯍꯜꯂꯛꯏꯅꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯤ ꯏꯟꯁꯥꯡꯗꯣ ꯆꯥꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯑꯗꯥꯏꯗ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯕ ꯃꯈꯩ ꯃꯤ ꯑꯃ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯦ ꯏꯃꯥꯅ ꯎꯔꯝꯃꯤ꯫ ꯋꯥꯈꯟꯗ ꯏꯃꯥꯁꯨ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯦꯛ ꯈꯜꯂꯤ, ꯕꯕꯥꯁꯦ ꯑꯗꯥꯏꯗ ꯃꯄꯥꯟ ꯊꯣꯛꯏꯕꯖꯥꯠꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯏꯟꯁꯥꯡꯗꯣ ꯎꯌꯥꯟꯗ ꯍꯥꯞꯄꯝꯃꯒ ꯀꯩꯅꯣ ꯁꯨꯝ ꯇꯧꯔꯤꯉꯩ ꯕꯕꯥꯁꯤ ꯏꯃꯨꯡꯗ ꯁꯨꯛꯇꯪ ꯍꯦꯛ ꯆꯪꯉꯛꯑꯝꯗꯦ꯫ ꯏꯃꯥꯁꯨ ꯆꯤꯡꯅꯗꯅ, "ꯀꯩꯅꯣꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯗꯨ ꯆꯪꯉꯛꯄ ꯃꯈꯣꯟ ꯇꯥꯗꯦꯗ, ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯄꯥ ꯆꯪꯉꯛꯈ꯭ꯔꯕꯣ?" ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯃꯥꯅ ꯀꯧꯔꯛꯏ꯫ ꯑꯩꯗꯤ ꯃꯗꯨꯗ ꯈꯨꯝꯗ꯭ꯔꯦ, ꯆꯦꯆꯦꯅ ꯑꯣꯏꯅ "ꯏꯃꯥ ꯕꯕꯥ ꯍꯜꯂꯛꯑꯝꯈꯤꯔꯣꯏ, ꯆꯪꯁꯨ ꯆꯪꯉꯛꯇꯅ" ꯈꯨꯝꯃꯝꯃꯤ꯫ ꯏꯃꯥꯁꯨ ꯁꯨꯝ ꯋꯥꯈꯟꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ
ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯉꯁꯥꯏ ꯑꯩꯅ ꯎꯈ꯭ꯔꯤꯗꯨꯕꯨ ꯑꯗꯨꯕꯨ ꯃꯄꯥ ꯅꯠꯇ꯭ꯔꯕꯖꯥꯔꯅꯦ ꯑꯩꯕꯨ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯦ ꯑꯗꯨꯁꯨ ꯍꯦꯛ ꯇꯜꯂꯤꯅꯦ ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯀꯣꯏꯔꯝꯗ꯭ꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯀꯅꯥꯅꯣꯃꯇ ꯁꯤꯗ ꯆꯪꯉꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯅ ꯀꯧꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯄꯥ ꯃꯥꯟꯕ ꯑꯃ ꯉꯁꯥꯏ ꯋꯥꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯦꯞꯍꯧꯏ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯕ ꯃꯈꯩ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅꯤ ꯅꯪꯒꯩꯒ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯃꯥ ꯇꯜꯂꯤꯗ ꯕꯕꯥ ꯑꯣꯏꯔꯝꯃꯣꯏ ꯏꯃꯥ ꯊꯣꯛꯆꯔꯨꯅꯨ ꯀꯩ ꯑꯣꯏꯔꯝꯗꯅ ꯏꯃꯥ ꯅꯪ ꯐꯔꯛ ꯇꯥꯖꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯁ ꯈꯪꯗ꯭ꯔꯦꯃꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯊꯣꯛꯑꯒꯗꯤ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥꯒ ꯊꯣꯛꯎꯁꯤꯗꯅ ꯏꯃꯥꯁꯨ ꯌꯥꯎꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯁꯨꯝ ꯊꯣꯛꯎꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏꯁꯦ ꯏꯃꯥꯗꯨ ꯂꯥꯞꯐꯧꯗꯤ ꯉꯝꯃꯣꯏ ꯃꯪꯒꯣꯟꯗꯒꯤ ꯂꯦꯞꯄꯒ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯎꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨ ꯉꯥꯏꯈꯣ ꯏꯃꯥ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯄꯥꯏꯔꯛꯀꯦ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒꯩꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯉꯛꯂꯤꯗꯤ ꯏꯃꯥꯅ ꯉꯁꯥꯏ ꯋꯥꯏ ꯑꯗꯥꯏ ꯃꯐꯝ ꯑꯗꯨꯗ ꯎꯈꯤꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯦ ꯏꯃꯥꯁꯨ ꯃꯗꯨꯗ ꯃꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯔꯝꯃꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯃꯥꯗ ꯏꯃꯥ ꯑꯁꯥꯏꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯔꯥꯏ ꯃꯄꯥꯗꯅꯣ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯇꯨ ꯑꯁꯤꯒꯤ ꯍꯩꯈꯥ ꯃꯈꯣꯡ ꯑꯁꯤꯗꯅꯤ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯈꯠꯂꯛꯑꯒ ꯍꯥꯏꯒꯨꯝꯅ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯁ ꯑꯉꯛꯄꯅꯤꯀꯣ ꯉꯁꯥꯏ ꯏꯃꯥꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯝꯃꯒꯗꯤ ꯐꯔꯛ ꯇꯨꯝ ꯇꯥꯅꯤ ꯆꯪꯍꯧꯗꯕ ꯐꯩ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯏꯃꯥꯒꯩꯒꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯏ ꯉꯥꯏꯍꯥꯛꯇꯨꯗꯁꯨ ꯏꯃꯥꯒꯩꯒ ꯆꯥꯛꯈꯨꯝꯗ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔꯁꯨ ꯁꯨꯝ ꯁꯥꯟꯅꯩ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯕꯕꯥꯁꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯨꯍꯣꯡꯕꯗꯣ ꯍꯜꯂꯛꯏ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯕꯕꯥ ꯆꯪꯉꯛꯄꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ ꯃꯩ ꯑꯣꯛꯊꯣꯔꯛꯑꯕꯣ ꯍꯪꯉꯝꯃꯤ ꯕꯕꯥꯅꯁꯨ ꯑꯣꯛꯊꯣꯛꯇꯦꯗ ꯃꯩꯈꯦꯠꯁꯨ ꯄꯨꯁꯨ ꯄꯨꯗꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯊꯨꯅ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯕꯕꯥꯅꯁꯨ ꯏꯃꯥꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯅꯪꯁꯦ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯂꯩꯔꯨꯔꯕꯅꯤ ꯉꯁꯥꯏ ꯑꯩꯅ ꯃꯄꯥꯟꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯆꯥꯝꯕ ꯊꯣꯛꯎꯕꯗ ꯅꯪ ꯕꯕꯥꯗꯧꯅ ꯇꯧꯕ ꯄꯨꯡꯉꯧ ꯍꯦꯛ ꯉꯧꯕ ꯃꯈꯩ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃ ꯂꯦꯞꯄ ꯑꯃ ꯑꯩꯅ ꯎꯔꯨꯔꯦ ꯏꯃꯨꯡꯗꯁꯨ ꯍꯦꯛꯇ ꯆꯪꯉꯛꯇꯕ ꯑꯗꯨꯗ ꯅꯆꯥꯅꯨꯄꯥꯒ ꯀꯣꯟꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯑꯗꯣ ꯅꯪ ꯕꯕꯥꯗꯣ ꯆꯪꯉꯛꯄꯗ ꯊꯣꯡꯒꯥꯟꯗ ꯀꯩꯗꯤ ꯂꯩꯍꯧꯕ ꯎꯒꯦ ꯍꯪꯉꯝꯃꯤ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯂꯩꯕ ꯊꯦꯡꯅꯔꯛꯇꯦ ꯑꯗꯣ ꯐꯔꯦ ꯊꯣꯛꯎꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤꯀꯨꯃꯥꯔꯗꯤ ꯍꯜꯂꯛꯈ꯭ꯔꯕꯖꯥꯔꯥ ꯍꯪꯉꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯒ꯭ꯌꯥꯟꯕꯨ ꯐꯅ ꯇꯥꯔꯦ ꯑꯁꯤꯁꯨ ꯅꯍꯥꯟꯒꯤ ꯃꯥꯒꯤ ꯁꯣꯔ ꯐꯨꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅꯁꯨ ꯅꯣꯛꯐꯤ ꯇꯧꯔꯒ ꯍꯩꯃꯥ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ ꯅꯨꯃꯤꯠꯇꯣ ꯕꯕꯥꯁꯨ ꯆꯥꯛ ꯇꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯇꯣ ꯇꯨꯝꯃꯝꯗꯥꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥꯁꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯇꯅ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯍꯤꯡꯗ ꯁꯣꯔ ꯁꯠꯀꯦ ꯇꯧꯔꯛꯇꯅ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯗꯅ ꯀꯣꯜꯂꯤꯛ ꯃꯈꯣꯟꯒ ꯀꯣꯡꯀꯥꯡ ꯃꯈꯣꯟꯁꯤ ꯇꯥꯔꯛꯏ ꯏꯟꯗꯣꯝꯆꯥꯅꯁꯨ ꯄꯥꯈꯠꯇꯅ ꯏꯆꯦ ꯏꯇꯩ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯑꯃꯨꯛ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯄꯥꯈꯠꯅ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯍꯟꯗꯛꯁꯨ ꯃꯉꯥꯏ ꯀꯀꯥꯁꯦ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯃꯁꯥꯗꯣ ꯁꯣꯔ ꯐꯨꯡꯀꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯏꯟꯗꯣꯝꯆꯥꯗ ꯅꯤꯔꯃꯂꯥ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯈꯔ ꯄꯨꯔꯛꯑꯣꯅꯦ ꯊꯨꯔꯣ ꯈꯤꯇꯪ ꯊꯨꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅꯁꯨ ꯀꯀꯥꯗꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯁꯣꯔ ꯑꯗꯣ ꯇꯞꯅ ꯑꯃꯨꯛꯇ ꯍꯣꯟꯗꯧ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯀꯀꯥꯒꯤ ꯅꯪꯒꯟꯗ ꯇꯞꯅ ꯊꯥꯕꯤꯔꯝꯃꯤ ꯃꯗꯨꯐꯥꯎ ꯀꯀꯥꯅ ꯕꯕꯥꯁꯦ ꯂꯥꯛꯇꯅ ꯏꯜꯂꯛꯏ ꯑꯗꯨꯒ ꯀꯀꯥꯁꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯉꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯗꯥꯎꯁꯤꯁꯨ ꯏꯟꯗꯣꯝꯆꯥꯅ ꯃꯣꯏꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯏꯃꯥꯅꯁꯨ ꯃꯗꯨꯗ ꯋꯥ ꯉꯥꯡꯗꯦ ꯄꯔꯞ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯂꯧꯒꯦ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯃꯄꯥ ꯀꯥꯆꯤꯟꯗ ꯃꯤ ꯑꯃ ꯂꯨꯝꯃꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯧꯅ ꯇꯧꯏ ꯍꯥꯏ ꯃꯗꯨ ꯏꯃꯥꯅ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯈꯨꯖꯨ ꯂꯩꯈꯥꯝꯗꯨ ꯄꯔꯞ ꯂꯧꯔꯒ ꯀꯀꯥꯗꯣ ꯍꯥꯟꯅꯒꯨꯝ ꯃꯁꯥꯗꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯀꯀꯥꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤꯕꯨ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝꯁꯤ ꯉꯁꯥꯏ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯏꯁꯦ ꯍꯥꯏꯔꯝꯃꯤ ꯀꯀꯥꯁꯨ ꯑꯃꯨꯛ ꯃꯁꯥꯗꯣ ꯅꯦꯅ ꯇꯥꯅ ꯄꯣꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯃꯨꯛ ꯏꯇꯩꯃ ꯂꯥꯏꯒꯤꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯖꯔꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯁꯥꯟꯇꯤꯀꯨꯃꯥꯔ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦꯅꯦ ꯅꯪꯕꯨ ꯑꯗꯣ ꯅꯪ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯍꯪꯉꯝꯃꯤ ꯀꯀꯥꯅꯁꯨ ꯏꯇꯩꯃ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯈꯨꯝꯃꯛꯏ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠ ꯑꯗꯨꯝ ꯍꯧꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯁꯪꯒꯤ ꯂꯥꯏ ꯂꯧꯈꯠꯄꯗꯣ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯄꯨꯡꯀꯤꯗ ꯀꯤꯔꯝꯃꯤ
Kakanasu sian oina maibisinggi dakina tawbada mateng khara tawbiyu haidana paisa oina mateng khara tawjarei. Baba imaso numitu thengna tumami laigi hayengi pochai sindokpa khandokpa tawrami. Mapandasu numitu ahinga thengbada mi yamna tinba langbadawna murung sonba makonsi yamna tarami. Babanasu maduda imada sumna hai thogumsi karinuma tawi ngasigi numise hairami. Imanasu hwet haigumna thogumsi khummi. Baba ima tumkhraba matung ima se numitu mamang yamna nungairamde aduna khara tumboi tumdaboi tawrami. Imana pungani tarakpa daida mikap amuraktang thorakpada kaka se gagak laungna chingkhiba makhol ama tahawi hai. Yamna su kuide hai. Ima so mukhaura bazarani hai tena phuklang haugalami. Maduda muksu tumina tumkhibaduda karisu tawjaramoida khanduna ima se muk tumtharami. Aduwa ngaglide ima se hadak tumkhibadudagi pung 8 phung mikap thoamde. Ima so mikap hek thorapaga pung 8 tarambaduda masada punga khek ngaksei. Kaidone aibu asuk kuina tumurabane pung 8 tarami sibu khalami. Ayugaduda akoise mapanda loina thongnarai. Babana so indom chada kakadi ude hagwatribo hangami. Indom chada so itay nungaina tumhauribani khumai. Mapanda maibi su laksalaktana laigi marang tawringai kakase sumpung 9 hela phau. Thorak tabaduda imane indom chada Nirimala Santi Kumari karaida laikhrage. Ago thawai yamna yaurumdaine mukta kauthoro. Kaino tawrise masu khara yaurula o hayo. Indom chada mo ise tumba hagwatriba khangdene. Babana mu kaino ne noiba hujupo mabu tumba hagwatri hairisibo. Changwa mukta haudo o hairami. Madude indom saso hoi itai haidana kakase tumba haudo pa changubada. Magi kada changubada kakagi kadagi. Mami sami manin noine indom chada kaino mana khummaga sadki hai. Aduga indom chana kakase tumba haudo baduda kakade khoi myambu thadoktuna sadki leirami. Haide ahingda kakase mathwai mami si maibi duna sadbi khi leirami. Akhoiso urauk tharauba tawduna loina kapami. Ima babana so Santi Kumar nangbu natai maga khoida laigi thorum kyam wali hangambadai. Nang yaurumdana sadkiba yaroi haidana kapami. Adumaina kakase maibi amagi masanupa phurubadagi lama khangda punsi pikhamnaki. Kuwana maibi yengbada moina so sumna hairei. Noigi sorgi laipho loina thamaibi khre hojiki maibi eduna kuire da nupiduna nanang nupase mathoi mami satke honari isi namdana satbi khre adu noibo khoi ngai dok saro atopa maiba maibi tan hau yadro onthokna pamu khre mathoi mami do hek satbi khre hairei. Nungaite kaka hek lekhidaba matung indom chagi mamangda kaka se nungaitana kappaga indom chagi mamangda hek ui hai. Aduga imagi mamangda su dum toina ui. Maramdi kaka ne ima se yamna ningjabani. Imana wama haibada kaka se yamna koina chatsai. Aduga yadaba su yaude akhoi su nungaite. Kaka gi thawai satpi kiba maibi edusu hojik su dum leiri. Akhoi de ma ubada mamaida tin siseningbana. Masini mayam ngasigi rian hore story. Mathangi wari thagalappada mayam punamuk thengnarasi. Masigidi mayamdagi kainanaba bidai laujari.